Lan usi da hanjillabra kuki militant singna bom amasung nongmai kablak khre torbung kangbai phagak sau ikhaina singbagi khunja singna de makoi tamna kablak pani haiki police na de phagak sau awang laikai de leiba army ge post kuki militant singna singna nongmai kablak pani hainari May 2023 dagi khangaudan horkiba kuki amasung mitai ge tamthiraba lan ge thaudok sing matam khara thoklodraba matung lan asigi han bahorokpam oiriba Prasanpur amasung Bisnupur district anina tainari ba torbung bangla ge saruk yauna ngarang numitang pung taraga mathoi ge minat yang khairam tarakpa dagi kuki militant singna phagak sau ikhai PS na kon batorung kangai phak sau ikhai yauna kokta tera khongsang bi amasung tronglauwi gi maning thangba sarukta moirang turen maril lomda gi bom tara rom yauna nongmai round kaya kablak podagi khunjasing asida leiriba yauna nongmai round kaya kablak podagi khulsing asida leiriba khunjasing bi paina duna lanjenaru re kuki militant sing na bom amasung nongmai kapa horaklaba matung hakleb lorba matung numidang amasung ngasi ayuk kilo na bonung yai matung pung taraga nithoi Makhairum tarakpa nong yai matung pung amarom phawo pung khai amarom sukna amuka suma panggan kalaba bom ani kablak laba matung nongmai round kaya su kablak ki hari kuki militant sing na bom amasung nongmai kapa horakpa dagi mafam sing adubu ngak selakliba army 50 ka 8 CRPF yauna state force ki maikei dagi su nongmai kablak pa tamna khut handuna nongmai round khara kap ki amasung nongthakta search light na singba kap khatuna nakal ani ki marakta pung khai amarom khut thok na ki hairi thaudok asigi matang da police tagi phangma pauna haibada dingarang ahingi thaudok asida mioi amata asok apon yaubagi paulite kablak ki bom sing adusu ayam bana lobuk lamhangda taraga pokhai ki bani thaudok asi thokraba matung ngasi ayuk army na 57 CRPF police amadi IRB personnel sing yauna thaudok tokpam amasung nongmai kablak ki bani sing nakhiba mafam sing da sangsin duna thi humbagi thabuk sathaki adubu Mifabi pundi leite hari thaudok thoki mangfam da pauchi asina sangsilobada bom amasung nongmai makhol dagi pakhatuna mayum thadok tuna lanjenor matung amuk hanjilaki phagak so ikhai maning lekai dagi moirang them ongbi chonchon bi lei masahi yangkai ga mari na pauchi asida hai manipur ing tap hanjilak lekhanduna masa masa gi mayum da hanjilak padagi ikoi chu lei ba horakpani lengak na pirak percent pham khaduna yum kai semjin bagi thabuk su thari sairek sidangarang ahing khanghoduna bom yauna nongmai maru kaya kapselaki pana amuka su thawai hingna pa mai kai salai khangdana chelure hojik oiriba film se sagi yum leiba kire lengak na meeting changbi duna makhata asigumba thaudok sing thoraktana hona bi kunjai khunu khaidagi Pendri bade ekoi bungak sen bigani haiduna leiriba central forcing nongmai amade bom kabla keba kangbu ta karisu tawbungamde hojik ekoi amu hanna relief camp da leiraga dra haibagi wahang thorakle hairi phawaksa ikhai maning lekai degi moirang tem mani maitai chahi kunga toruk na pongdorok padangarang degi thaudok asi mating mafam marida akan mamong da bom amade nongmai kaya kabla kibani adobo makha sangthana di chatharaki de thawung asi security forcing di asonba amasung section ba watpa degani haina lawi Relief camp da leiroba matung imung taraga mari khak selektuna leirakpa da ngairi bani tampakta khulngak chanaba double beren nongmai khara paijaram badasu combing operation chathaduna lokhat crashing dana combing operation tawi hairga utukpa tup khara phaga laga tukle ngarang kabla khiba nongmai maru sing adu automatic nongmai sing dagi ngaktani maram asina atubu matam da ngarang gi thaudokta senaba sing gi mathakta laingak nakan ba thabuk lokhatuna makha chatharakta ba paratam biu hairaki ngarangi thaudok asigi matang da thawai mirel gi convener paunam sanahan bina promising da hai chahi ahum phajilak laba irang sida IDP single na mayum da hanjin basung ngamjingai cherekta ngarang amuk hanna hana gum nongmai amasung bom kapsilak le manipuri amadi union lengak na mathang thagi amadi census pangthokani hairiba asisu NRC bu namsin duna thamnabagi thawung ni yaning de mitop sing hana khandok naba NRC pangthoku lengak na demand asi tasin na drabade masida thorak pakuting makitek sak lengak na pugadabani haiki loina na ngarang nungmai amasung bomgi makol kaya ta ki bakunja sing pauchi asin hangbu hangi paukhum da makoin hai Bisnupur gi MLA na home gi thabuk su proglabani na district asta sigumba thaudok thokta na bohot na bi hojik phawu gi oina district administration gi maikai gi khunja sing ngarang ahing mayuk na khiba awa basing laktuna hangbiradri kumbi gi MLA S Premchan nadi masamuk laktuna khunja sing kari tawgadabage haibaduna wari sanarki hairi ngarang ahing thoki thaudok asigi matang da bawmi singna nongmai amasung bom makol ta ki mafam singda sangchin tuna kunja sing ga hakting na unana ba phone robada khulsing asibu ngak selam ki central forcing na bawmi sing gi khongthang khuding koitan ta na duna photo video namki aduga bawmi sing na chathok sachin tawbada su entry ta honki maram sing asina nongmai amadi bom makol ta ki mafam sing kunja sing suna bawmi sing na unaba phanglaki de amoram da police ki makai de gi dingarang no midang pung trama thogi minat ni forum tarakpada kuki milten sing na sing na Fauzang gothol da nongmai kap na khibaga lona phagaksa awang likai de leiba army gi post tamna nongmai kap la khi maduda mafam asida deploy tawba 50 ga 8 suba CRPF amasung army gi maikai de gi sukutakta kut handura pumkhai amarom nakal ani gi marak khutok naki haina phongdorakli IMZ UF kapna kre thasge kungi ayuk pung nipan makhairom tarak pada Tamenglong district ki tausen PS na konba niuk
ꯀꯩꯐꯨꯟꯗꯥꯏꯒꯤ ꯃꯐꯝ ꯑꯃꯗ NACN-IM ꯑꯃꯁꯨꯡ ZUF ꯒꯤ ꯀꯦꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 2:30 ꯇꯥꯔꯛꯄꯗꯒꯤ ꯍꯧꯔꯒ ꯑꯌꯨꯛ ꯄꯨꯡ 5 ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯥꯀꯜ ꯑꯅꯤꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤ ꯑꯌꯨꯛ ꯄꯨꯂꯤꯁꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯗꯨꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯄꯥꯎꯗꯤ ꯂꯩꯈꯤꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 32 ꯐꯥꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯕꯣꯡ ꯀꯩꯊꯦꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯇꯣꯡꯕ ꯇꯥꯇꯥ ꯋꯤꯡꯒꯔ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯈꯠꯄ ꯀꯦꯁꯇ ꯄꯨꯟꯅ ꯃꯤꯑꯣꯏ 32 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯗꯒꯤ ꯉꯔꯥꯡ ꯐꯥꯔꯕꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄꯤ. ꯖꯣꯜꯖꯥꯝ ꯚꯤꯂꯦꯖꯇ ꯂꯩꯔꯕ ꯈꯥꯔꯝꯕꯥꯏꯐꯩꯗꯒꯤ ꯂꯨꯝꯃꯥꯜꯁꯣꯝ ꯁꯦꯂꯦꯐ 29, ꯇꯨꯏꯕꯣꯡꯗꯒꯤ ꯍꯥꯎꯃꯤꯂꯤꯌꯥꯟ ꯀꯤꯞꯒꯦꯟ 29, ꯁꯥꯏꯀꯣꯠꯇꯒꯤ ꯇꯨꯏꯕꯣꯡꯗ ꯂꯩꯔꯕ ꯈꯥꯏꯒꯧꯂꯤꯌꯥꯟ ꯍꯥꯎꯀꯤꯞ 30, ꯀꯣꯏꯇꯦꯈꯨꯜꯗꯒꯤ ꯍꯦꯝꯇꯤꯜꯂꯦꯟ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ NS ꯈꯣꯡꯖꯥꯡꯐꯥꯏꯗꯒꯤ ꯀꯨꯞꯒꯧꯂꯦꯟ ꯈꯣꯡꯖꯥꯏ 22ꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯐꯥꯕ ꯃꯈꯣꯏ 5 ꯑꯁꯤꯒ ꯄꯨꯟꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯄꯨꯟꯅ 32 ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯁ ꯅꯥꯕꯤꯜ ꯑꯃꯁꯨꯡ ꯂꯣꯏꯂꯥꯝꯀꯣꯠ ꯑꯦꯔꯤꯌꯥꯗ ꯉꯁꯤ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ 2, ꯕꯣꯔ 12ꯒꯤ ꯃꯔꯨ 5, ꯂꯣꯀꯦꯜ ꯃꯦꯗ ꯒ꯭ꯔꯦꯅꯦꯗ 1, PEK ꯕꯣꯝ ꯑꯃꯅꯆꯤꯡꯕ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ 5ꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯊꯤꯡꯕ ꯂꯩꯇꯦ꯫ ꯏꯔꯥꯟꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥ, ꯔꯁꯤꯌꯥ, ꯏꯟꯗꯤꯌꯥ, ꯏꯔꯥꯛ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯍꯥꯖꯁꯤꯡꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯊꯤꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯒꯆꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯀꯟꯁꯨꯂꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯔꯥꯟꯅ ꯊꯥꯗꯣꯔꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯑꯊꯤꯡꯕ ꯊꯝꯂꯤꯕꯁꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡ ꯈꯛꯇꯒꯤꯅꯤ꯫ ꯑꯕꯥꯁꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁꯁꯤꯡꯅ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯖꯍꯥꯖꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯍꯥꯟꯅꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯕꯁ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯕꯗ ꯃꯤꯑꯣꯏ 23 ꯁꯤꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯗꯃꯥ ꯇꯨꯔꯦꯜꯗ ꯕꯁ ꯑꯃ ꯇꯥꯁꯤꯟꯕꯗ ꯃꯤꯑꯣꯏ 23 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯦꯔꯤ ꯇꯣꯡꯕ ꯅꯪꯍꯧꯅꯕ ꯈꯣꯡꯖꯦꯜ ꯌꯥꯎꯅ ꯊꯧꯖꯤꯜꯂꯛꯄꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯕꯁ ꯑꯗꯨꯅ ꯄꯦꯁꯦꯟꯖꯔ 90 ꯔꯣꯝ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨ ꯃꯨꯁꯂꯤꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯏꯗꯀꯤ ꯀꯨꯝꯍꯩ ꯌꯥꯎꯔꯨꯔꯒ ꯙꯥꯀꯥꯗ ꯍꯜꯂꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 23ꯒꯤ ꯍꯛꯆꯥꯡꯁꯤꯡ ꯐꯪꯕ ꯉꯝꯂꯦ ꯑꯃꯁꯨꯡ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯔꯥꯖꯕꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯇꯥꯔꯤꯛ ꯔꯍꯃꯟꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯕꯁ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯕ ꯑꯗꯨꯗ ꯄꯦꯁꯦꯟꯖꯔ 19ꯗꯤ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯤꯠꯅ ꯎꯍꯧꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯆꯞ ꯃꯥꯟꯅꯕ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕ ꯂꯥꯟꯃꯤ ꯊꯥꯖꯤꯟꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯕ ꯃꯇꯨꯡ ꯑꯃꯦꯔꯤꯀꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯊꯥꯖꯤꯟꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯏꯔꯥꯟ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯛꯇ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯟꯗꯤꯁꯟ ꯀꯌꯥ ꯊꯝꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯣꯡꯊꯛꯇꯒꯤ ꯑꯃꯗꯤ ꯂꯩꯈꯥ ꯌꯥꯎꯅ ꯄꯨꯟꯅ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯂꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯃꯦꯔꯤꯀꯥꯅ ꯅꯣꯡꯊꯛꯇꯒꯤ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯃꯇꯥꯡꯗ ꯁꯥꯅꯕꯅꯤ꯫ ꯏꯔꯥꯟꯅꯁꯨ ꯊꯥꯎ ꯄꯨꯅꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯑꯗꯨꯃꯛ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯃꯦꯔꯤꯀꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯔꯥꯏꯅ ꯍꯦꯛ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯥꯏꯄꯥꯛꯄ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯑꯃꯦꯔꯤꯀꯥ, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯤꯡꯆꯠ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯅꯔꯛꯄ ꯃꯔꯝꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯊꯥꯛꯇ ꯂꯥꯟ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤ꯫ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛꯇꯤ ꯏꯔꯥꯟꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯊꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯃꯐꯝ ꯈꯔꯒ ꯑꯥꯏꯂꯦꯟꯗ ꯂꯥꯟꯗꯥꯗꯨꯅ ꯑꯣꯀꯨꯄꯥꯏ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯥꯏꯂꯦꯟ ꯑꯁꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯃꯦꯔꯤꯀꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ꯫ ꯅꯠꯇ꯭ꯔꯒ ꯊꯥꯎ ꯄꯨꯕꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯏꯔꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯏꯕꯛ ꯑꯥꯏꯂꯦꯟꯗꯁꯨ ꯂꯥꯟꯗꯥꯗꯨꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯒ ꯑꯥꯏꯂꯦꯟ, ꯂꯥꯏꯕꯛ ꯑꯥꯏꯂꯦꯟ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯍꯨꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯔꯕꯗꯤ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯏꯀꯣꯅꯣꯃꯤꯗ ꯆꯥꯎꯅ ꯃꯥꯡ ꯇꯥꯛꯄ ꯑꯣꯏꯈꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯟꯒꯤ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯍꯨꯝ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯂꯣꯏꯁꯤꯟꯍꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯏꯟꯗꯤꯌꯥꯗ ꯍꯣꯁꯄꯤꯇꯥꯜ ꯕꯤꯜꯁꯤꯡ ꯑꯃꯗꯤ ꯍꯤꯗꯥꯛꯁꯤꯡꯒꯤ ꯃꯃꯜ ꯊꯨꯅ ꯋꯥꯡꯈꯠꯂꯒꯅꯤ꯫ ꯑꯇꯩ ꯁꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯇ ꯃꯥꯟꯅꯅ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯅꯥꯀꯣꯏꯅꯕ ꯆꯩꯊꯦꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯍꯦꯜꯊꯀꯦꯌꯔ ꯁꯦꯛꯇꯔꯗꯁꯨ ꯐꯪꯕ ꯍꯧꯔꯦ꯫ ꯂꯥꯟ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯄꯅ ꯁꯄ꯭ꯂꯥꯏ ꯆꯦꯟꯁꯇ ꯁꯥꯐꯨ ꯐꯪꯂꯦ꯫ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯒꯨꯝꯕ ꯖꯍꯥꯖ ꯂꯝꯕꯤꯁꯤꯡ ꯑꯄꯟꯕ ꯊꯣꯛꯈ꯭ꯔꯦ꯫ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯀꯨꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯅꯥꯕꯁꯤꯡꯒꯤ ꯐꯨꯔꯤꯠꯈꯥꯎꯁꯤꯡ ꯌꯧꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯦꯗꯤꯀꯦꯜ ꯗꯤꯚꯥꯏꯁꯦꯁ ꯑꯃꯁꯨꯡ ꯐꯥꯔꯃꯥ ꯁꯦꯛꯇꯔꯁꯤꯡꯅ
plastic amasung intermediate chemicalsing yauna yamnaba low materials, active ingredients amasung specialized componentsing import tauri, syringesing, globesing, cathetersing amasung atai consumable singgumba item singi manufacture singna hanana fangbada matam yamna thengtharakri haikre amasung waliba sing adu akaknana oina leiraba fawbada mamal sing wangkhatkre hojikmak nongmunomugi oiba service sing da soktri adubu system asigi mathakta lana sinana koina basafu ama pirakri haina Bloom IVF da consultant IVF specialist Rohan Pulse sector Sekharna haiki Steris Healthcare gi chairman Jeevan Kasrad, TI Medical gi CEO Prasanta Krishnana Lan aduna healthcare ecosystem gi mathakta chaithengpi energy gi mamal amasung transportation gi mamal hengal halle haiki jahaz pot purakpa matam thengthakre natraga apan bathokre input amasung packaging gi mamal wangkhalakli amasung demands hanthadri phibam sing asina matam kharagi manungdadi mamal sing asi hena wang lagani haina John Life Sciences ki CMD Suresh Gargna haiki